Tuinoba, ha, langtik kalang na thamaga manam na maro laman nuksibani. Nati, nahangi na kamay shugi ba? Aduga ngasi gisi na kamay tori na haba. Ha, kamay tori na haba. Aduburo, ay di nga hangay kang bukang ude. Aruba detergent powder yung product sing siya. Piso so ande, yam na sunali, aduga ne. Manam so yam na nung sihali. Hoy ne, ay na so adumay na kallewa. Nahangi ka suman mana din na. Hay, matung da su Aruba detergent powder kangya da na. Moy tamo si ma. Aseng mamangni. PS Chemical Indoro masung PS Enterprise ani na punna kusam na duna. Iramda masida puthok chariba Aruba detergent powder. Masigi multi-enzyme formula sina. Fi da pagliba amot pa phataba khudimak mayek sengna lawthok pangamne. Aduga Pirol singsu masu ko handabata natana lang na nga thoktuna matam pumnamakta thambangamne. Loina na masi sijunaba matamda khutsa sing asibu matam pumnamakta sokhandana thambangamne. Aikhoigi product singdi 1 kg detergent da 3 liter ki bucket ama lemna hapsagani. 3 kg detergent da liter 13 ki bucket ama loinana let cover amasu lemna hapsagani. Masi natragana liter kun gi bucket ama oina hapsagani. 5 kg detergent da liter kun gi tub amasu lemna hapsagani. Loina mafam asida detergent cake su fangbigani. Ngasi-ngasimak lengsin bidao Aruba detergent powder. Thobala thokpham awang laikai. Akupa maroggidamak contact tawbiyo. @787 886927 natragana 7005 879 624. Khanghanjaba Grace Cottage Academy Kakchingi Class 11 Science amadi Arts ki admission form thaba haujare. Academy asina piriba khudong saba singdi bus service Palel Khongjom Wangjing Mantak Wabgai amasung Kakchingni nupi macha amasung nupa macha gi boarding gi khudong saba sulaijai. Khanghanjariba principal Grace Cottage Academy Kakching. Breaking madungda taram nokchari hauzik tharongi makha sathajarak badalan thoksari ngasigi rasifal amadi matam gi wafam ahan badalan thoksari ngasigi rasifal Mesh Rasi ning bathungba wakhal nungaiba miyam na chanbiba sendong henba lan changba numitni wanom thaunom di kanaroi pangsinba huran bana yengthibadi leigani lesapa khangsingi oina mitop thajagano Bris Rasi marumapang loina badashu noluna loinau khangle haire haiduna laithokanu kari shunat tabada lakchakhini thauna laiba amadi imungi wa tabadi kanagani leisha pakhang singi oina pokning phajilo Mithun Rasi chin soibadagi chopaya balai wangang amadi poram sinbada chakshilu lalon itiktadi kanaba amadi thauna fudokpagi matang yamna chaba numitni Leisha pakhang singi oina ningba thungani Karkat Rasi khurau thangba khara thengnarabasu lam khudingda kok thadaradi mai pakani sendong yamna leigani angambana chanbigani ngang sakpa hai thenglapna hudai chekshilo Leisha pakhang singi oina ningjaba thungani Singharasi chinja kamdraba atonba mi loina draba pamdaba amata nangloi lamgi channa machi sangi khalunu Nangi oiba singna chanbigani palamba thabak panglani leisha pakhang singi oina nungsibana thoina chanbi Kanya Rasi ninghanaganu changsin kraba lamda mai leiganu tungda mai pakani pairaki lawsing chawi tangai fadrabadi warep lawbasu yagani nakthinna naral mangjagani sawganu leisha pakhang singi oina thenglapna haijaba tabigani Tularasi ningjaba thongani ngasishu sendong yamna fangani anauba thabak lalon itikta khuchau thahoro angam athau loina badadi hai singdradi ikaiba nangani leisha pakhang singi oina nushiba fangani Brisik Rasi ojaguru na chanbigani ningbasu thongani pausu nungaiba tajagani anauwa khalna anauwa thauram pangbasu chauna kanagani irangdi puganu leisha pakhang singi oina laiba kharadi fagani Dhanurasi anam tanbana kaina bamadi mikha ponabagi maram lakani yaknabadi
लाइना खुदुम चनबा ngamgani sel thumgi lamda chawna mai pakani khut chawbadi yade leisa pakhang singi oina nungsi mari fei Makar Rashi mingchat hengatpa angambana chanbi marup mapangi matengna afawa mafam phangjaba leigani khangba kandrabadi amadi sendong tanbada khuchaw thabadi yadri leisa pakhang singi oina thagat pigani Kumbarasi Ningba mapa chaba nungaiba mafam kanba ngamba sendong yamna fangjaba lausingna lan chawkhatnaba hotnabada mai pakjaba numitni khurau thangba amadi leiri leisa pakhang singi oina ningba mapa chai Aroibada minarasi na chak naral chawkhatnaba miyamna yaba sajat chatlu naknaba mi singa loinana thaupang naba honau naitom chatkanu chenyanganu aron athop haidokanu leisa pakhang singi oina nungsibana chale Ngasigi matam-matam ga fomda putuna laksari me kungani pan maira paibi numit lakpada mamangi sahi singumna leptana chatliba matamgi khongjel na ngasisu amuk purakle me kungani pan numit asi jahi khudingi lai aduga amukshu chatki mioiba kauba furupsina malem sida leiriba makai numit asi lakhigani adubu numit sina jahi amada amuk muk khaktang laklabasu numit sigi ichelna Manipur gi miyam da piriba ningsingbagi thaudokti numisida adungai kumjali sing amaga jamaban marfuda police na faduna gari da hapkatlaga miyoi singi maraktagi yumban punsida khongda ba chahi ani khaktangai ribi aduga chahi amarongi angang chenbagi mathakta thamanga gi angang sunau puribi masagi chahi kunga manga suribi priyari na police ki gari dagi taraktuna sikhiba Thaudokuni Laikhidrabi Mahak Gari dagi tarakpa oirambasu yai natragana police na inthakhiba oirambasu yai adubu Thaudoktuda Mahaki Punsidi Mangki Thaudoktuna Mekunga Taruk Inglising amaga chamapan marfuda Pasoi Lamkhaida CRPF ki personnel ani sakhangdaba singna hatlaga makhoina pairamba nongmai ani puraga chenkhiba matungda thokibani Thaudoksidagi CRPF ki sarakta taduna misi mina mayok nakhiba pasoi amasung langjingi miyamgi damak nupi miyamna horakhiba akanba ihauda saruk yarubadagi priyari gi punsi mangkhibani mahak laikhidaba numit sibu ngasi fawbada maira paibi numit haiduna ningsing thauramsing leptana pangthoknaraklibani kurai salanthongda leiba maira paibi gi mitamda Laisu katuna ningsing naraklibani adubu numisibu ningsingduna pangthorakliba thauram sigit nungi oiba wahanthokti underground organization singbu namthaduna lakchinba yauna atai thabak thauram singidamak leiriba mapangi kanglup mapandagi lakpa oigera Manipur gi leijababu oigera khulai paiba personnel singna micham yambu ot naiganu nupi angang singda tathi tawoina tawganu nupi oibi singi ikai khumnaba manghanganu miyamgi thawong sing asigi mayokta lamdam sigi nupi miyamna khutta maira paiduna lepkani thauna fana thawai thaba fawa pamudana lepkani haibani Maramasina hauzik lakliba wahangdi adungai kumjali sing amaga chamapan supna mari amasung lising amaga chamapan kuntraga mapanda anirak thokraba nupilan anina mathau sangkraba nupi singi thauna lingjel haujikshu handana lengdana leiribra haibasini adubu wahang sigi paukhum marang kaina amasung matik chana watta padana leiri maramdi khulai paibalan mi singi maraktagi micham miyamgi punsi kannabata honabada natana nupa oibi singbu mayai kaba yogi ipakta Irak na handanaba maira paibi nupi singi hona zamangi Manipurda Total Prohibition Act shemduna chanahan kribani ek asigi wahanthok lehenna mapung phana chanahanba haibadugi mapung oiba thaudangna Lengakna pai maipunana honaraklaga miyamna mateng pangsingadabani adubu hainingli ngasimakshu Manipurgi khunai da semjin sajingadaba kokthong amal leiribana maira paibi singi mathak thabak thauramsing hena pakthok chauthok handuna makhoigi khutpham naihenbagi tangai fadaba leiribasing asidasu khut thaba mathau tarakle haibasini humnam asigi manungdagi ama nidang khangatlaba hauzik Manipur
mayai kaba yamlaba drugs singi phagatfam oiri ngani isingni khangdriba Nagaland gi peace talk na Manipur gi ngamkhai loina chenari khangu thaktagi lamakhangda lakhiba miyoi khujok kharana yelhau furup singda singsep thaba haurakli mafam kharana changba yani yaroi haibagi wafam phau nupi amasung angang singda thokpa thokhaningdaba thaudok-sing thokhandaba ngamdri maram pum asina pumnamak asina haujikshu maira paibi singi thauna hanba yadri khwangchet machi langduna pumnamak mairong yanaba sem sabagi matam oiri pangal thauna mayeng tahanba yadri khut thingjinfam thokpasing asidasu matang chana khut thaduna Manipur gi damak makhatana honabana numit sigi thauram pangthokpagi hena wahanthok lehen